1990 की मयाई चलक्पा द्वाइदा नॉर्थ कोरिया हाइरिबा लेबाक असिदा यामना नुंगाइतबा अवाबगी मसक ओइरबा मतम हाइबदु ओइखि मालेम पृथ्वी असिदगी तोखाइ तारगा लैरिबा लेबाक असिगी मियोइ मिलियंस कया अमा चरा हेनबा हौनखि अवाबगी मसक ओइखिबा मतम मदु दि ग्रेट फेमिन नत्रगना द एर्जुस मार्स हाइरगसु खंगनै तमथिरबा मदुगी मतम मदुदा नॉर्थ कोरियागी इमुंग कया अमा मियोइ कया अमा चानबा अमता लैतबदगी मखोइगी थवाइ असि हिंगनबगीदमक्ता नापी थटलगा चाखिबा उगी मकुसिंग खोलगा चाखिबा सा ngaसिंग फारगा चाखिबा मसिगुमलबा अवाबगी मसक ओइरबा थौदोक अदुनि चानबा अमता लैतबदगी चरा हेनबदगी नॉर्थ कोरियागी अहल अंगांग नुपी अंगांग लैरिबा मयामसि अमता खाक्तना पाक्तकना थवाइ थाखिबनि मसिगुमलबा अवाबगी मसक ओइरबा तमथिरबा थौदोक असि नॉर्थ कोरियाना मालेमगी मिटमांगदा उथोखिदे मखोइना लोना थुपना थौदोक असि कनासु खंगंदना थमखि अदुना ngasiगी वीडियो सिदा मतौ कमदौना मतम मदुदा नॉर्थ कोरियागी मियोइसिंग अदुना चरा हेनखिबनो मखोइ मतौ कमदौना चाबा थकपा अमता फंगलखिदबनो हाइरिबा असिगुमलबा अवाबगी मसक ओइरबा तमथिरबा थौदोक असि मतौ कमदौना थोखिबनो नॉर्थ कोरियाना मालेमगी मिटमांगदा थौदोक असि लोसिंदुना थमखिबसिना करी मरमगिनो हाइबसिगी मतांगदा खंगमिनसि ngasi aigi video sida soikiba lankhiba yaurubasु ngakpiu haina ningsingjari North Korea hairiba leibak asi Second World War gi matungda saurakna 1948 ki matungdagi hauna matam kuina Kim Il Sung hairiba leader asigi makhada lengak saswan pairaga lakhi mahak asi Second World War gi matungda ihan hanba North Korea gi leader oina leibak asida matam kuina saurakna 50 years muki maya asi lengak saswan pairaga lakhibani mahakna North Korea asida sakti hek pairakibadagi matau kamdauna rule tawraga lakhibagi haibasigi matangna yengmada mahakna government control haiba system ama haudokhi masigi system asigi makhada pallibadudi North Korea leibak asida lairiba lam khudimag asi government na control tawraga thamba lanagi mioi amatana masida mapu oiba yahandaba haibaduni Kim Il Sungi masigumlaba system asigi makhada North Korea gi praja singatuna leibak asigi government na control tawraga thamliba lamsing asida lau uba mahi marong thaba farm tawba kaya asi tawraga North Korea gi government na laumi singatuna thariba phawsing hawai mayamasi amuk khumjillaga makoina amuk praja sing asida supply tawbagi system asi mahakna hodokhi North Korea gi praja sing asida matau kamdauna government na mahi marong phawsing hawai sing asi kayam pigani haibasi government na warep lawi leibak adugi praja sing aduda government na tau haiba thabak khudimang asi tawdaba yade matam adugi oina North Korea gi leader aduna haikrabadi leibak adugi praja khudimang asi indabasu yade leibak asida factory hangba industry lingkhatpa amadi business tawba kaya asi North Korea gi government na control tawraga thammi masida lanai mioi amatana owner oiba yade isam samna hairabada North Korea hairiba leibak asi achauba family amagumani masida North Korea gi government na haibadi leader asigi makhada khudimak asi paisillaga thammi leibak asigi praja miyam gi punsi asi government amadi leader asigi makhada leibanina makhoi gi punsi asi makhoi gi makha polaga hingi nakalamromda Second World War gi matungda North Korea amadi matamadugi oina sakti leiba leibak Soviet Union ga yamna anakpa mari leinarami sahi kaya ama Soviet Union na North Korea asibu support tawbi amadi mateng kaya amasu pangbirami Soviet Union natragana USSR hariba sakti leiba achauba leibak asi communism da thajaba haibadi leibak adugi khudimak asi government na control tawraga thamba masigi system asigi makhada leibak asi ngaklakhibani maram asina matam adugi oina Soviet Union gi leibak akpagi mawong masigi idea asi mahaki mapang oiriba country singsu khudimak asi follow tawraga chatlammi matam adugi oinasu North Korea su Soviet Union gi achauba mapang amasu oirammi aduna Kim Il Sung gi makhada leiriba North Korea hairiba leibak asi matam adugi oina Soviet gi model da chapmanana sakti pairaga lakhibani asumna North Korea na Soviet gi model da leibak ngakpa amadi Soviet Union gi achauba mapang oiminariba leibak sing adugi marakta oibana maram oiraga matam leibak khibikta Soviet Union na North Korea asibu ngaklau oiraga thambiba yengsinbiba amadi mateng kaya amasu pangbikhi tasengna haiba taragadi matam aduda North Korea gi Soviet Union si godfather amagumani Soviet Union na North Korea gi praja singda supply tawnabagi damakta mahi marong chinjak basic needs kaya amasu pibirami
North Korea gi laumi singna lau ubada mating pangnabagidamakta machine truck na chingba kaya amasu Soviet Union na North Korea da pibikhi. Masida natana North Korea da industry, factory, school, hospital na chingba kaya asi ran taunaba honabada achangba senpham khudimak Soviet Union na puthokhi. Matawasum tauna Soviet Union na North Korea da matamadugi oina North Korea gi praja singna hingbada changba macha kaya ama North Korea na hek darkar oire hek pamli haiba makhai khudimak asi Soviet Union na awatpa amata laitana pitharami. Asumna North Korea na Soviet Union gi matengdagi haina humna ingna tapna mara chetna palakhibani. Soviet Union na North Korea da kari maramgi damakta asuk yamba mateng singasi pangkhibanu haiba targadi North Korea amadi Soviet Union laiba ani asi communist system da thajabana maram oiraga Soviet ki model da North Korea na laibak asi ngai. Maram asina politically oina yengba targadi Soviet ki idea sina maram oiraga Soviet Union amadi mahaki mapangsing oiriba laibaksing North Korea yauna lairiba countries sing asina matamadugi oina international matters da chap manana thabak tominai makhoi sing asi lingjen manai. Masina maram oiraga matamadugi oina Soviet ki model da laibak ngakniba mapangsing gi marakta khwaidagi sakti leiba laibak asi Soviet Union oibasina maram oiraga swathariba laibak North Korea gumba laibak sing asida Soviet Union na mateng pangbikhibani. Soviet Union na North Korea da mateng kaya ama pangbasina maram oiraga North Korea nasu Soviet Union gi political system asida matam ayama khibikta support tawraga lakhi amadi laibak ani asi achauba trading partner amasu oirakhibani. Tasingna hairabada North Korea di Soviet Union gi support amadi matengdagi hingba ngamani karigumba Soviet Union gi mateng amadi support yaudrabadi North Korea di hingba ngamloi haibadi laibak adugi farm factory school masina singba kaya ama ran tawba ngamliba amadi laibak adugi food supply gi matangda Soviet Union gi mateng yaudragadi North Korea asi lupkadoribani. Adubu laibak thibadi 1991 da Soviet Union machet tana kaikhre Soviet Union collapse oikre. Masina maram oiraga North Korea gi achauba trading partner amadi makhoibu matam kuina ngakpi senbirakhiba mateng pangbirakhiba makhoigi supporter Soviet Union na machet tana kaikhrabada North Korea thamoi asuki mati kaikhi. North Korea gi hingbagi lambi khudimak asi manglami. Mamangda Soviet Union na North Korea da fertilizer, oil, machine, paisana chingba kaya amagi mateng pangbikhiba North Korea bu Soviet Union na yengsinbiba ngaklo pibiba support tobiba kaya asi lepkhirami. Masina maram oiraga North Korea gi laibak asigi food supply da sauna saithing phangkhi. Nakalamurom da laibak adugi leader Kim Il Sung laibak praja miyam khudimakna kina amadi hangoina chatnarami. Mahaki makhada laibanina laibak adugi praja sing imung ayamba nungayai fona panba oidrabasu laibak adugi praja khudimak asi sapmanaba mieng amada yenglaga yamna chamna hingnarami. Isam samna hairabada North Korea gi khungangda saharda lairiba praja khudimak asi laibak adugi leader Kim Il Sung gi mieng makhada laibanina makhoigi punsi asi Kim Il Sung gi leader asigi makhapwana hinglami. Aduna North Korea gi khungangda amadi saharda lairiba imung kaya asina laibak adugi public distribution system PDS tagi pitharakpa sing hawai mahi marong mayam asina nongmagi Chara asi charaga hinglami. Matamadugi North Korea gi public distribution system PDS ki mawong mataw asi kamdawbanu haiba targadi laibak adugi laumi sing aduna lau singu tawjaraga phanglakpa pothok sing sing phau hawai mahi marong khudimang adu government gi agency na laumi sing adugi mayumdagi natragana farm dagi collection tawba lakani maduga hairiba pothok sing adu amuk laibak adugi apunba oina distribution center ama thamgani hairiba madu godown gumani masida hairiba lau singu tarukpadagi phanglakpa pothok mayam siang hawai phau mahi marong khudimak asi pairaga thamlaba matungda government gi agency singaduna laibak adugi praja khudimakta imung khudimakta yauhanduna supply tawbagi system asini. Masida North Korea gi imung khudimakki khungangda leiba saharda leiba imung khudimakki oiba mioi singadugi matung ina sang yenglaga tha khudingi oina government na supply tawi. Masida laibak adugi praja singaduna distribution center da chatlaga makhoigi thagi phangpham thokpa mali share oiba mahai marong pothok singadu lawba lakadabani. Masi hariba food supply gi mawong asi imung adugi size amadi imung adugi lairiba missing sahida yenglaga lepthoki.
ꯃꯁꯤꯗ ꯂꯥꯏꯔꯕ ꯑꯃꯗꯤ ꯏꯅꯥꯈꯨꯟꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯗꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯡ ꯃꯥꯟꯅꯔꯒ ꯊꯝꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯃꯑꯣꯡ ꯑꯁꯤ ꯁꯣꯚꯤꯌꯦꯠꯀꯤ ꯃꯣꯗꯦꯜꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈꯨꯡꯒꯪꯗ ꯁꯍꯔꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯀꯌꯥ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯑꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯟ ꯈꯨꯟ ꯆꯪꯗꯨꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯏꯁꯩ ꯊꯥꯔꯝꯃꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯒꯤ ꯐꯣꯇꯣ ꯊꯝꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯑꯁꯤꯗꯒꯤ ꯏꯁꯩ ꯊꯥꯔꯛꯇꯨꯅ ꯀꯤꯝ Il ꯁꯨꯡꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯖꯦꯜ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯥꯒꯠ ꯋꯥꯍꯩꯒꯤ ꯏꯁꯩꯁꯤꯡ ꯇꯥꯕ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈꯨꯡꯒꯪꯗ ꯁꯍꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡ ꯑꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯩ꯫ ꯃꯍꯥꯛꯅ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯆꯈꯥꯎ ꯑꯗꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯊꯥꯒꯠꯇꯕ ꯌꯥꯗꯦ, ꯅꯨꯡꯁꯤꯗꯕ ꯌꯥꯗꯦ, ꯃꯍꯥꯛꯄꯨ ꯏꯁꯣꯔꯒꯨꯝꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯍꯩ ꯑꯃꯠꯇ ꯈꯟꯕ ꯑꯃꯗꯤ ꯉꯥꯡꯕ ꯌꯥꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯒꯗꯕꯅꯤ, ꯃꯈꯣꯏꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯑꯗꯨꯝ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯗ ꯆꯥꯎꯅ ꯊꯥꯖꯕ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ ꯐꯤꯂꯤꯡ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯨ ꯁꯥꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯆꯦꯠꯅ ꯊꯥꯖꯩ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ, ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ, ꯃꯈꯣꯏꯒꯤ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯗ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨ 1994ꯒꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯨꯡꯒꯪꯗ ꯁꯍꯔꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ, ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ, ꯊꯥꯒꯠ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯏꯁꯩ ꯊꯥꯔꯝꯕ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯦꯠ ꯑꯣꯏꯔꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯥꯔꯛꯈꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ, ꯊꯥꯒꯠ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯝꯃꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯦꯠ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯥꯔꯛꯄꯗꯨꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯗු ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯦꯠꯀꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯊꯥꯔꯛꯄꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯂꯝꯕꯤꯗ, ꯁꯣꯔꯣꯛꯇ, ꯂꯝꯖꯥꯎꯗ ꯊꯣꯛꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯅꯈꯤ꯫ ꯃꯗꯨ ꯑꯇꯩ ꯃꯔꯝ ꯑꯃꯠꯇꯒꯤ ꯑꯣꯏꯔꯝꯗꯦ, ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ, ꯂꯥꯏꯒꯨꯝꯅ ꯂꯥꯠꯆꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ, ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯂꯝꯕꯤꯗ, ꯁꯣꯔꯣꯛꯇ, ꯂꯝꯖꯥꯎꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯀꯞꯅꯔꯛꯈꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯇꯦꯡꯊꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯇꯧ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ 1994ꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯤꯗꯔ ꯀꯤꯝ Il ꯁꯨꯡꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯤꯝ ꯖꯣꯡ İꯜꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯅꯧꯕ ꯂꯤꯗꯔ ꯑꯣꯏꯅ ꯁꯛꯇꯤ ꯄꯥꯏꯔꯝꯈꯤ꯫ ꯀꯤꯝ ꯖꯣꯡ İꯜꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯛꯇꯤ ꯍꯦꯛ ꯄꯥꯏꯈꯤꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯤꯝ Il ꯁꯨꯡꯒ ꯃꯍꯥꯛꯀ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯇꯧꯕ ꯑꯁꯤ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯤꯝ Il ꯁꯨꯡꯒꯤ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯀꯤꯝ ꯖꯣꯡ İꯜꯅ ꯍꯦꯛ ꯄꯥꯏꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯏꯇꯤꯍꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯅꯧꯕ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ İꯜꯅ ꯁꯛꯇꯤ ꯄꯥꯏꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯤ 1995ꯗ
nong leptana chubadagi leibak sinba thungna ising ichaugi sathiraba awaba ama mayoknakhi masina maram oiraga leibak adugi chinjak singi haurakpham oiriba mahai marong thariba lobuk sing adu sinba thungna thumlammi masida natana lambi thong railway kaya amasu isingna punna thumkhre lairaba lawmi singi khunja singi yum kaya amasu thumkhre maru oina masida hena sokli badudi leibak adugi praja singda yenthoknaba thamba food storage adusu punna thumkiduna mang takpa oirammi masigi saithiangna leibak adugi praja singda chinjak sing mahai marong sing phauseng sing asi yenthoknaba amata leitre masina maram oiraga saktangba horammi praja singda pithoknaba siang hawai mahai marong sing asi leitrabanina lairaba praja sing lawmi sing city da leiba village da leiba khudimak yauna amata khaktana makoi chara henbadagi siba horammi masigi mahina miyamgi damakta phauseng mahai marong sing yenthoknabagi damakta semkhiba public distribution system PDS ta akaiba kaya ama lakhi saithiang kaya marum nanglammi mamai thangda leibak asigi PDS ki system asi collapse oire pungsi sire haiba tare sanaba thaknaba chinjak amata leitre masigi awabagi saktam amadi phibam asi hena sathiba haibadu oirakhi masi 1996 tagina 1998 phawbu oikhi mataw asum tawna leibak asida phauseng hawai mahai marong sing sanaba chinjak amata leitabadagi North Korea gi mioi millions kaya ama chara henba horakhi masidagi upai leitabadagi makhoi gi thawai asi hingnabagi damakta afang chaba horakhi tasiengna matam adu awabagi masak ama oiramkhi North Korea da leiriba mioi khudimakna makhoi gi thawai asi hingnabagi damakta sadabadi yadabanina makhoina umangda chatuna afangba sa nga sing uchek sing hatpa horakhi makhoina masidagi hendoktuna upai leimalaktabadagi nabi sing thatlaga charakpa ugi maku sing kholaga charakpa amadi uchi lin tin kang kaya amasu pharaga chaba horakhi adubu makhoina thawai asi hingnabagi damakta tawriba khongthang asida afabadi oiramde makhoigi phibam asi nongmagi shoksin mahibadu oirakhi angang sing yauna nupi ahal sing kaya amasu nongmagi pangal asi sonjilakpada maram oiraga makhoi lepa phawba ngamlaktre asumna chara henbadagi nupi angang ahal khaktana mioi kaya ama tapna siba horakhi North Korea gi tongan ba khungang sing adu khuntak lan sinakre masigi maramdi hinglamba thawai kaya amana chara henbadagi sikhibasina maram oiraga mising adu sathina hantharammi nakala moramda hinghauriba imung kaya amagi mioi sing aduna makhoigi thawai asitang hingjaragadi haiduna makhoigi angamba kaya ama tawrammi makhoina thawai asi hingnabagi damakta napi thatlaga charakpa uge maku sing phaklaga charakpa asitagi hendoktuna makhoigi punsida amukta charaktriba lamlakki tinkang kaya amasu pharaga chaba horakhi asumna awabagi masak oiraba thodok kaya asi makhoina thengnaba taragasu makhoigi punsi asi hingma ngamlamde makhoigi thawai sing asi tapna mangkhirammi nushiraba imung kaya amagi mioi sing setna khaina khre tapna siba horakhi mara laijadraba karisu khangjadriba angang kaya amanadi kaplaga chaklami haiduna mamada mapada ningai torammi masida mamana mapana kappanatana paukhum amata piramde nungshiraba macha sing aduna chaklami haiduna kappa aduda mama oibisingna mapa oibisingna makhoi chadrabasu makhoigi macha singi thawai sitang hinglabadi haiduna yumthangnaba singda chinjak hangba changlammi madubu upai leramde nakalamromda karigumba matamdasu North Korea gi khunja sing aduna makhoiga khangna chanaba North Korea ga China ga lona baduda China tagi marup sing aduna makhoigi sana thaknaba chinjak sing asi thilakpa taragasu makhoina madu lawbasu ngamlamde madu karigumba lawruba taragadi North Korea gi lanmi sing aduna ukhibada nongmaina kaplaga hatkadawribani masi yamna aruba tangkak ama haibadu oikhi masigi awaba amadi aruba matam masida North Korea gi government na leader aduna asumna lauthokhi madudi laibak asigi leiriba lanmi singdi mapangal kandaba yade makhoidi hingdaba yade maram aduna laibak asigi praja singna chara helabasu makhoina chara henbadagi sirabasu aikhoigi lanmi singdi siba yaroi haiduna lanmi singi damaktadi government na khongthang kaya amasu paikhatkhi nakalamoromdana North Korea da ising ichau asina maram oiraga mioi kaya amagi punsida awaphamda tare makhoi chara henbadagi mi paktakna sire haibasigi pawasi malemgi tongan ba leibak singna khangnaba horakle masigi matung tarakpada prithibigi tongan ba leibak sing amadi agency kaya amana North Korea da
चिंजाकी ओइबा मतेंगसिंग पांगबा लाकपा मतमदा नॉर्थ कोरिया ना अतोप्पा लेबाकसिंग फॉरेन आउटसाइडरसिंगना नॉर्थ कोरिया दा लाक्तुना मसिगुम्बा लेबाक मनुंगी ओइबा थौदोक असिदा मखोय चंगमा पामलमदे अदुना अवाबा नंगलबा नॉर्थ कोरिया गी मिकुपसिंग मसिगी फिबम मयामसी मालेमदा लोसिंदुना थमलम्मी नॉर्थ कोरिया ना मसि फोंदोकलमदे अमदी खंगबा तारगसु मालेमगी अतोप्पा लेबाकसिंगना मतेंग पांगे हायरबसु पांगहलमदे असुमना नॉर्थ कोरिया गी गवर्नमेंट असिगी थवोंग असिना मरम ओइरगा समजरबा मियोय कयामगी पुंसिदी पाक्तकना सिखिरमी मतौ असुम तौना पृथ्वीगी अनिसुबा लांजावगी मतुंगदा एशियादा नॉर्थ कोरिया दा थोकलिबा चरा हेनबगी चाक्तांगबगी मी पाक्तकना सिबगी थौदोक असिना ख्वाइदगी साथीबा ख्वाइदगी चावबा हाइबदु ओइखि मसिगी अवाबगी मसक ओइरबा चाक्तांगबगी चरा हेनबगी मी पाक्तकना सिबगी नॉर्थ कोरिया गे थौदोक असिदा चौराकना मियोय मिलियन अनिदगी अहुम फावबा ओइखि हाइना पाइ मसी नॉर्थ कोरिया गे इतिहासदा ख्वाइदगी थमोय काइबा मिकुप हाइबदु ओइखि मतौ असुम तौना नॉर्थ कोरिया गी इतिहासदा थोखिबा ख्वाइदगी लाइबक थीबा चरा हेनबगी चाक्तांगबगी मी पाक्तकना सिखिबगी थमोय काइरबा थौदोक असी कनागी मराल ओइगदौरिबनो गवर्नमेंट गी मराल नत्रगना महौसागी खुदोलना पिरकपा चैथेंग ओइगदौरिब्रा हाइबदु बियर सिंगना कमेंट दा हाइबिरमु।